Sanathoi, Imungjong. Hoi tamo. Nanganano. Julie. Masakanano. Tauro, Tingi. Nangna hype to beat again. Say, Siloro. ꯑꯁꯣꯏꯕꯒ ꯂꯩꯇꯦꯗ Yarese, Electrosu. ꯑꯩ ꯃꯤꯒꯤ ꯁꯦꯜ ꯍꯦꯟꯖꯟꯅ ꯂꯧꯕꯒ ꯄꯥꯝꯗꯦ ꯑꯩꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯆꯞ ꯆꯥꯅ ꯄꯤꯕꯤꯔꯝꯃꯨ Say. ꯑꯣ ꯁꯤ ꯑꯣꯏꯗꯤ ꯍꯟꯅꯤꯡꯉꯥꯏ ꯂꯩꯔꯦꯗꯅ ꯀꯩꯅꯣ ꯃꯤꯅ ꯐꯤꯜꯂꯒ ꯅꯪꯅ ꯁꯝ ꯌꯦꯡꯁꯜꯂꯤꯁꯦ ꯅꯪ ꯁꯣꯏꯅꯤꯡꯉꯗꯤ 이루 ꯌꯥꯗ꯭ꯔꯣ Nangi Dramado, Adai Lepol. Aina saw William Hankadine, Nang Hinlate Shay. Imung sitting in the Pamsikano. Selkia Pamge. Aina Pigani. Kadamo Pantoino. Imung the Layadra. ꯅꯨꯡꯁꯥ ꯌꯥꯏꯗ ꯀꯨꯏꯔꯦꯅ ꯌꯥꯔꯝꯃꯤꯅꯦ ꯆꯪꯉꯅꯤ Hey, kayo nung to siya? Nang sila ka tuksong ino? Nene! Nene! 이제 ꯑꯩ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯦ ꯉꯁꯤ ꯑꯩꯅ ꯂꯩꯈꯥ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯏꯆꯦ ꯀꯩꯅꯣ ꯅꯪ ꯉꯁꯤ ꯍꯥꯏꯔꯤꯁꯤꯕꯣ 이제 ꯃꯐꯝꯁꯦ ꯅꯍꯥꯟꯈꯩ ꯏꯆꯦꯒ ꯏꯃꯥꯒ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯦ ꯑꯄꯪꯕꯤ ꯅꯅꯥꯎꯁꯦ ꯂꯧꯅꯝ ꯆꯥꯎꯕ ꯃꯥꯒꯤ ꯃꯣꯏꯊꯦꯝꯗ ꯑꯩ ꯄꯪꯊꯔꯨꯔꯦ ꯑꯩꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯐꯤꯕꯝꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯏꯆꯦ 이번에게 머리수 로이나리 알람에 안강시부수 핫도그 알람이지 아두가 마부수 거럭보 야로 예 거럭보다 아이부 핫도그니 알람이지 제토이 제토이 ꯀꯩꯗꯧꯔꯒꯦ ꯕꯦ 아이 팔다 제줄리 레이브도 너 юм다 라하웨 ꯑꯁꯦꯡꯕꯒꯤꯔꯣ 신웨이 라오 ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ Hey. Yang chấp bẹt rồi, thô mà tí có anh tông này. 그래 ꯌꯦꯡ ꯆꯠꯄ ꯀꯥꯏꯅ ꯅꯪꯗꯤ ꯒꯥꯔꯤꯗꯣ ꯌꯦꯡ ꯊꯧ ꯌꯥꯗ꯭ꯔꯥ ꯑꯩ ꯁꯤꯔꯝꯃꯗꯤ ꯅꯪ ꯁꯤꯡꯉꯝꯒꯗ꯭ꯔꯥ ꯑꯕꯦꯝ ꯅꯪ ꯆꯪꯉꯝꯃꯣ ꯅꯃꯤ ꯀꯩꯗꯧ ꯇꯧ ꯌꯦꯡꯀꯅꯣ ꯌꯥꯝ ꯁꯥꯊꯤꯕ ꯁꯥꯎꯕꯒ ꯁꯥꯔꯗꯅ ꯃꯤ ꯍꯥꯠꯀꯦ ꯇꯧꯔꯒ ꯒꯥꯔꯤꯗꯣ ꯇꯝ ꯇꯝ ꯊꯧ ꯅꯠꯇ꯭ꯔꯗꯤ ꯂꯩꯁꯥꯕꯤꯗ ꯑꯃꯨꯛ ꯊꯣꯝꯖꯜꯂꯨꯅꯤ ꯑꯩ ꯄꯥꯎ ꯂꯣꯏ ꯇꯥꯔ ꯂꯥꯛꯑꯕꯅꯦ ꯀꯩꯒꯤꯅꯣ ꯅꯗꯥꯅ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯗ꯭ꯔꯤꯁꯦ Lily, Pamu. Ado fazana wari sasi. ꯑꯩ ꯐꯝꯃꯣꯏ Lily, nang ay thadadrabo. ꯊꯥꯖꯩ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯔꯣꯜ ꯑꯃꯠꯇ ꯍꯥꯏꯗꯕꯗꯨꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤꯗꯨ ꯀꯥꯏ ꯂꯩ ꯂꯥꯛꯑꯣ ꯗꯗꯥ ꯅꯪ ꯂꯨꯊꯣꯏ ꯍꯥꯏꯁꯦ ꯃꯥꯅꯦ ꯈꯪꯕ꯭ꯔꯥ ꯏꯀꯥꯏ ꯈꯪꯗꯕꯤ ꯀꯔꯤꯒꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯔꯛꯏꯁꯦ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯦꯛꯇ ꯏꯟꯕ ꯌꯥꯕ ꯃꯤꯔꯥꯕꯁꯦ ꯍꯦ ꯅꯨꯄꯥ ꯐꯥꯕꯤ ꯇꯧꯉꯝꯕꯤ ꯅꯪꯗꯤ ꯌꯥꯝ ꯉꯝꯃꯤꯅꯦ ꯍꯥ ꯅꯃꯥꯡꯗ ꯂꯦꯞꯄꯤꯕ ꯅꯨꯄꯤ ꯑꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯆꯠꯂꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯗꯤ 이베마 ꯆꯪꯉꯁꯤ ꯂꯥꯎ ꯃꯁꯛ ꯑꯁꯦ ꯌꯦꯡꯉꯨꯅꯨ ꯑꯐꯕ ꯑꯣꯏꯔꯣ ꯇꯥꯝꯆꯥ ꯊꯥꯖꯗꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯏꯕꯥꯅꯤꯒꯤ ꯃꯔꯤꯁꯦ ꯂꯨꯍꯣꯡꯒꯦ ꯍꯥꯏꯕꯈꯛ ꯉꯥꯏꯔꯦ ꯑꯗꯨꯁꯨ ꯃꯊꯛꯇ ꯑꯊꯨꯕꯗ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯃꯈꯥ ꯇꯝꯊꯕꯒꯤ ꯑꯃꯨꯛ ꯆꯠꯈ꯭ꯔꯅꯤ ꯑꯗꯨ ꯂꯣꯏꯕ ꯉꯥꯏꯔꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯆꯍꯤꯁꯦ ꯐꯔꯦꯁꯦ ꯃꯐꯝꯁꯦ ꯑꯩ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯆꯪꯗꯣꯛꯀꯦ ꯅꯍꯥꯟ ꯅꯣꯏ ꯇꯥꯃꯣꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯝꯃꯦ ꯕꯕꯥꯅꯁꯨ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯀꯩ ꯍꯥꯏꯔꯝꯃꯤꯕ
ꯃꯥꯡꯒꯣꯜ ꯀꯥꯍꯜꯂꯛꯑꯒꯦ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯃꯄꯥꯟꯗ ꯊꯣꯛꯑꯁꯤꯔꯥ ꯍꯣꯏ ꯑꯩꯒ ꯈꯪꯅꯕꯁꯨ ꯀꯅꯥꯝ ꯂꯩꯇꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯇꯝ ꯈꯔꯗꯤ ꯂꯩꯕ ꯇꯥꯔꯦ ꯑꯩ ꯊꯣꯏ ꯅꯦꯅꯦ ꯒ꯭ꯔꯤꯟ ꯇꯤ ꯑꯃ ꯁꯦꯝꯕꯤꯔꯣ ꯑꯉꯥꯡꯁꯦ ꯏꯕꯥꯅꯤꯒꯤ ꯑꯍꯥꯟꯕ ꯏꯆꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯉꯥꯡꯁꯤꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯕ ꯄꯥꯝꯃꯤ ꯐꯤꯕꯝꯁꯦ ꯏꯕꯥꯅꯤꯅ ꯑꯣꯏꯍꯜꯂꯒ ꯃꯔꯥ ꯂꯩꯇꯕ ꯑꯉꯥꯡꯁꯤꯗ ꯇꯥꯏꯅꯕꯗꯤ ꯑꯩ ꯄꯥꯝꯗꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯃꯥꯡꯍꯟꯈ꯭ꯔꯁꯦ ꯃꯗꯨ ꯍꯥꯏꯅꯕ꯭ꯔꯥ ꯅꯪꯅ ꯐꯤꯕꯝꯁꯤ ꯑꯣꯏꯍꯜꯂꯤꯕ ꯃꯍꯥꯄꯥꯄꯤ ꯑꯗꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯑꯩꯒꯤ ꯏꯁꯨ ꯑꯄꯪꯕꯤꯁꯦ ꯈꯥꯡꯉꯨꯊꯛꯇ ꯃꯄꯨꯟꯁꯤ ꯂꯣꯡꯈꯤꯕꯅꯦ ꯑꯩꯒꯤ ꯏꯁꯨꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯁꯤꯟꯈꯤꯕ ꯅꯨꯄꯥꯗꯣ ꯃꯍꯥꯛ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯕꯣꯛ ꯍꯤꯡꯈꯤꯒꯅꯤ ꯃꯍꯥꯛ ꯁꯤꯕꯗꯣ ꯑꯕꯣꯛꯀꯤ ꯃꯤꯠ ꯄꯦꯟꯅ ꯌꯦꯡꯈꯤꯒꯅꯤꯌꯦ ꯀꯔꯤꯒꯨꯝꯕ ꯁꯅꯥꯊꯣꯏꯁꯤꯅ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯤ ꯀꯌꯥꯕꯨ ꯃꯃꯜ ꯂꯩꯇꯅ ꯁꯅꯄꯣꯠꯀꯨꯝ ꯈꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯒꯗꯤ ꯅꯪ ꯃꯥꯕꯨ ꯀꯪꯈꯠꯇꯨꯅ ꯊꯝꯒꯗ꯭ꯔꯥ ꯀꯩꯗꯧꯅꯤ ꯀꯩꯅꯣꯅꯦꯅ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏ ꯁꯅꯥꯊꯣꯏꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯂꯣ ꯁꯅꯥꯊꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯑꯣꯏꯔꯝꯃꯦ ꯍꯥꯏꯅ ꯈꯜꯂꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯇꯨꯗꯤ ꯑꯩꯅ ꯀꯪꯈꯠꯂ ꯊꯝꯒꯗꯕ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯑꯩꯅ ꯅꯨꯄꯤ ꯄꯨꯁꯜꯂꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏꯀꯣ ꯈꯪꯉꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯀꯥ ꯉꯥꯏꯈꯣ ꯁꯤ ꯄꯥꯏꯈꯣ ꯑꯩ ꯂꯧꯔꯣꯏꯌꯦ ꯏꯕꯨꯡꯉꯣ ꯑꯩ ꯂꯧꯔꯣꯏ ꯀꯀꯥ ꯑꯩ ꯂꯧꯔꯣꯏꯌꯦ ꯁꯤ ꯀꯩꯒꯤꯅꯣ ꯑꯍꯤꯡꯁꯤꯗ ꯃꯐꯝꯁꯤ ꯆꯪꯉꯛꯏꯁꯦ ꯊꯣꯏ ꯅꯪꯕꯨ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯒꯤꯗꯥꯏꯅꯦ ꯀꯥꯁꯤꯗꯒꯤ ꯌꯥꯝ ꯊꯨꯟꯊꯣꯛꯈ꯭ꯔꯣ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯪꯕꯨ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯒꯅꯤ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯄ ꯆꯠꯈꯣ ꯆꯠꯂꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯇꯩꯃꯅꯦ ꯑꯩꯁꯨ ꯅꯪꯅ ꯆꯦꯜꯂꯁꯦ ꯍꯥꯏꯕꯗ ꯌꯥꯈꯤ ꯑꯗꯨꯕꯨ ꯇꯥꯃꯣꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯌꯥꯔꯅꯤ ꯇꯥꯃꯣꯅ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯒꯗꯕ ꯅꯠꯇꯦ ꯁꯨꯞꯅꯇꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯤꯡꯇꯒꯤꯅꯤ ꯑꯗꯨꯅ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯦ ꯑꯩꯅ ꯐꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯉꯕꯁꯨ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯀꯦ